Damsa, ibanina luhongaga laiminaraise sahi 3 surami. Aidi ngarang toiraboy ninge. Khanghaude ko, matamse yam thuna haukiba male. Aishu khangaudiye premi. Nangbu, aigi nupi oina phangjabase, aigidi laibak yamna fawani. Damsa, aidina ibani ahanba thengnakiba numito haujik phawba adum ningsingingo. Hoi, nangi fajabada aina ngaukibado. Oh, yare. Haujikti nangi oina lengdana leirasidi ngauranu kaisu. Ado, ngasidi nungsiba wari ngakta sanase. Aigi nakongsida khoithumlaba wahi amata hairo. Singjamai thongkhongdi yonba khoithumlaba gula. Kaino Damsa, adu haibasu natana. Nang sidi talli he. Nungaire. Haujikti ne imau lakpadagi ahau ba insang. Sadana ne pothadana isayu gache tik laure. Sidagi hena nungaibabu kadai lairamgania. Isa nupa pokpagi mahiyale. Saramdaba yen gase matum ni aina sariba. Yen thongbasibu tiengkot ama sabasina pendene. Sari kai pen banai deba. Haukre. Ima, nungdangdi kainjang thongsige. Ima na yam pamba soibumga ngakraga thongsira. Hoi ni he ibema. Imau na thongba ahau ba insang pijabadagi ima se. Mi na thongba insang ga sabada mahau ga thoktre he. Yam hau bro ima, ay na thongba se. Hawi. Imau ni haidana niya, thagat pa nati imana. Premia, ima, noibani kari wari sanarino. Onthokna nungsina kreda, noi nani namause. Kari no ibungwa. Ini mawari sanabasibu nangbu kalak bro. Nang sune hek yauning laga yauru lak. Premia, yumgi mado phone yamna taromani ne. Nang phone sungpai de haine. Haima, aidi phone do hamungda thanambani. Aduga imaga wari sanaraga sida laithui. Adunani. Kay hairaino imana. Oh, hayengdo. Imaga nanga yumda lao harakpani. Chak chara amta su chamina sena harakpani. Haima, ibungwa. Ay su yauro hai bro. Hoi ima. Ima su yauro harakpani. Ima, adudi hayeng ibani nganta hekta satlasi. Ibungwa, nangina kamdauba. Ima aigidi aina thokpa dum tawraga chahaurageda. Pare. Adunidana isa sidia maram mokraba wakhal tagraba. Ngasidi yumse kanamta leitrabanina kasham thongdagi chatlaga ok pis fajaba khangala leiraga ta charage. Ado ithanda chabadi nungaitene. Makarongi tumungda kaurage ibani hekta chaminarage. Hello, ita yumda leibro. Leiye ita. Kay leige. Ita ngasidi ithanda sungaire ok thongye. Akoida chashi laudana. Pek awam tasu paini. Ahabu saning dere minine tao. Antang chare he. Ay lage. Kui he tao nongsu. Nasai digi thongba loiraga ngaire leirabnine. Lao hekta hautarase. Thase. Aidi khare am thakkani he ngasidi.
Itaw, aigidi sina yare he. Horen nupi laaga yu thak leramena amuk phudharadiibako. Asmagi khubak tharakpadudi nupi nedani khubak phogdi nupadagi henna itaw. Masak phajaba mina phubasu nabra ne itaw. Masak phajarasu makuti pura chairongni khuna amni he itaw. Saba thakpa loramena konjamda phengdo hogige. Horen laaga amuk phudharadi aibu. Damsa, ngasay po kay insang sage. Airo, ok thong ka chay. Haubra ne, natomta ayaw da na Sabado. Haubam nga khang majanante da. Nung sibi nanga chaminaba na ihaw hawe. Itom na chaba tanda na makarong itumungdo. Adu kauraga chaminay ne. Adudi namanabasu yawramnina saktang sabra natragana ataydi kemta yawdro haise. Yaudida, akoy adugumaga amta tawdreda hajikan. Thazadeda, manamamta namgidana, kita sangsaloo. Thazadraga yengose, namdaba nito. Ado premi, wa amta haike. Aiga yamna luna tinarakpa, school su taminarakpa, imanaba ma mapand leye. Mado thole hai, akoy da hayengdi nang khangna boina chak chaba lakani hai. Oh, adudi yam phayne. Ayeng balak to nina sakkase yam phajanaba aroibida ke tharaga hekta leirage. Aina phajaba haise damsagi mai oidoini. Itaw, nungayriba nangbo? Pundapsu kuire. Nungayba wari sase. Akoy sayagasu khangnara law. Itaw, mina haibada nang saydo masa yam phajai haine. Itaw su nupi thikibadagi kuchugodo ngorok nokthoadana postbu yam taramene. Ahaw bada pijara malene. Premia, lawne nangbo? Khoi taw su yore nangbu cham ta lolaga puthorodana. Lai. Ay ngasay natadana chaga lolaga loirabani. Asida leire cha. Itaw, haijinaba natte he. Noi saise masayam phajai ko. Mina hainabado chumme he. Adudare itaw, thaina khoi school karigi matamdo nungsibani ko itaw. Hoi itaw, akoyna maningna phamaga ngausinharakpado. Ado itaw, akoy class ta nupidawna kitang thekpa ama yawbado nongda yam ngaujabado. Premdo ningsinghiba itaw. Hoi ni itaw, aina nongma khupakna tharubadagi mana aibu laman khumni harambadagi adun ukhidre. School su adum karakkidre. Tokhra male. Laman khumni haramado adum khumaktane itaw. Khumme. Thamoise pena laman khumme. Aigi aningwa pamba loina thunge. Kaino premia nang haiduba? Aise matam amagi prem. Matamduda paisa leitabagi nupi onba yadaba. Aduna haujikna paisa leirakanda nupi olaga nangonda laman khumba laiba. Kari haiba? Prem lagi prem yongraba?